ꯁꯦꯟꯇꯔꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯕ FMR ꯆꯠꯅꯍꯟꯕꯒ ꯃꯥꯟꯅꯔꯦ, ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯑꯦꯔꯤꯌꯥꯗ ꯀꯤꯂꯣꯃꯤꯇꯔ 10 ꯐꯥꯎꯕꯒꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇꯒꯤ ꯄꯥꯁ ꯂꯧꯔꯒ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯌꯥꯅꯕꯒꯤ ꯈꯪꯍꯜꯂꯛꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯍꯥꯟꯅꯗꯒꯤ ꯆꯠꯅꯗꯨꯅ ꯂꯩꯔꯛꯂꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ FMR ꯑꯁꯤꯁꯨ ꯃꯦꯒꯤ ꯇꯥꯡ 3, ꯏꯪ 2018ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯀꯥꯡꯕꯨꯁꯤꯡꯅ ꯃꯩꯇꯩ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯁꯄꯦꯟꯗ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃ꯭ꯌꯥꯟꯃꯥꯔ ꯂꯣꯝꯗꯒꯤ ꯂꯣ ꯀꯥꯏꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯅꯥꯔꯣꯜꯗ ꯍꯥꯏꯖꯤꯜꯂꯛꯂꯤꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛꯁꯨ ꯄꯥꯏꯈꯠꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯑꯦꯔꯤꯌꯥ ꯐꯥꯎꯕꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯅꯕꯒꯤ ꯌꯥꯊꯪ ꯑꯃ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯁꯁꯄꯦꯟꯗ ꯇꯧꯈ꯭ꯔꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ FMR ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯕꯒ ꯃꯥꯟꯅꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯌꯥꯕ ꯉꯝꯂꯣꯏ, ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯁꯤꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯂꯩꯉꯥꯛ ꯑꯃꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯕꯒꯤ ꯐꯤꯚꯝꯗ ꯗꯤꯛꯇꯦꯇꯔ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯑꯣꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯣꯡꯗꯨꯅ ꯉꯥꯡꯕ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯦ꯫ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯂꯩꯉꯥꯛ ꯑꯃꯒꯤ ꯋꯥꯊꯣꯛ ꯂꯩꯇꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯀꯥꯡꯕꯨꯁꯤꯡꯅ ꯃꯩꯇꯩ ꯃꯤꯌꯥꯝꯗ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯀꯥꯡꯕꯨꯁꯤꯡꯅ ꯆꯠꯊꯕ ꯏꯔꯥꯡꯅꯤ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝꯗ ꯂꯣ ꯀꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯊꯤꯡꯅꯕꯒꯤꯗꯃꯛ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯅꯕ FMR ꯁꯁꯄꯦꯟꯗ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯠꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯕꯣꯔꯗꯔꯗ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯑꯦꯔꯤꯌꯥꯗ ꯅꯥꯀꯜ ꯑꯅꯤꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯑꯁꯦꯡꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯂꯥꯟꯂꯣꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯍꯥꯏꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯠ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯐꯨꯔꯨꯞ ꯃꯆꯥ ꯀꯌꯥꯅ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯖꯝꯃꯨ ꯑꯦꯟꯗ ꯀꯁꯃꯤꯔ ꯑꯃꯗꯤ ꯄꯟꯖꯥꯕꯀꯤ ꯑꯣꯏꯅꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕꯔꯥ? ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯀꯣꯂꯣꯅꯤꯌꯦꯜ ꯑꯃꯒꯤ ꯊꯥꯛꯇ ꯌꯦꯡꯕ ꯃꯤꯠꯌꯦꯡꯅ ꯃꯤꯌꯥꯝꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯩ ꯂꯥꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯃꯗꯤ ꯈꯣꯜꯂꯥꯎꯁꯤꯡ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯀꯥꯡꯕꯨꯁꯤꯡ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯂꯨ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 6ꯇ ꯑꯐꯁꯄꯥ ꯔꯤꯏꯝꯄꯣꯖ ꯇꯧꯈꯤꯕ ꯈꯨꯗꯛꯇ ꯍꯟꯗꯣꯛꯎ꯫ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯆꯠꯅꯍꯜꯂꯨ ꯍꯥꯏꯔꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯌꯨꯝꯈꯥꯏꯕꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯈꯨꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫